ꯂꯤꯔ ꯐꯖꯕꯁꯨ ꯑꯩ ꯈꯛꯇꯅꯤ ꯀꯨꯏꯔ ꯀꯨꯏꯔ ꯅꯛꯊꯣꯛꯄꯁꯨ ꯑꯩꯇꯅꯤ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡ ꯐꯪꯖꯕꯁꯨ ꯑꯩ ꯈꯛꯇꯅꯤ ꯊꯃꯣꯏ ꯃꯄꯥ ꯆꯨꯝꯕꯁꯨ ꯑꯩ ꯈꯛꯇꯅꯤ ꯂꯤꯔ ꯂꯤꯔ ꯐꯖꯕꯁꯨ ꯑꯩ ꯈꯛꯇꯅꯤ ꯀꯨꯏꯔ ꯀꯨꯏꯔ ꯅꯛꯊꯣꯛꯄꯁꯨ ꯑꯩꯇꯅꯤ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡ ꯐꯪꯖꯕꯁꯨ ꯑꯩ ꯈꯛꯇꯅꯤ ꯊꯃꯣꯏ ꯃꯄꯥ ꯆꯨꯝꯕꯁꯨ ꯑꯩ ꯈꯛꯇꯅꯤ ꯐꯖꯕꯤ ꯂꯛꯇꯩ ꯅꯪꯇꯅꯤ ꯂꯥꯏꯕꯛ ꯐꯕ ꯃꯆꯥꯅ ꯑꯣꯏꯔꯤ ꯊꯃꯣꯏ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯇꯗꯨꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ panghanbiyu arembada nang taksi sudani antaro na 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 Nagsibasama sa hanu yang luday Tamo'y pitok ng lelini ay Matang kaya su ngay ng kolini Nagsiba masakang danakang lini Yabiro matam yauredo Ngay jaman ay bufang halo Yabiro madam yauredo ngay jaman ay bubufang halo Ma'am Sintabi, kita po ito mga kumiyo Sintabi! Thank you.